Welcome to my blog. Masigi blog sidi ko aina haidi mayam da information ma pinning dana aina masidi si oina ai semjare aina ngasai kariguma maina port ama website thiba kan koi gi government of Manipur Department of Education gi website ta koi gi class 9 kariba adegi 10 kariba adegi 12 kariba satra satra jingi damakta masana masabu self study yumda leraga self study to wi yarana bagi web link subject khare gi pirame hajiki lockdown matamni school ju kanam kadre camp kuina ka school karoi dono habu ju kanam tana khangmangam deko adubu hariba koi gi Department of Education ni na lakholiba khongthang je idi yamna thagani ngai oiko hoi atotopa akoi gi YouTube ta thiba kanda each and every subject ki chapter gi loino phangdaban nateko adu jaragaju atamna na Manipur da leriba koi gi sat ki maruina class 9 kariba adegi 10 kariba adegi 12 kariba next year thagadaba sat ki man gi yenga koi gi concern department na asigi step se lakho paje idi yam chummene khali ko hojikti smartphone gi matamni smartphone gi chukki matamni yumda lekanda yumda leina hariba subject ma'am je masana masabu subject to boy yani ne khali ko so maruina piri je class 10 gi da mana piri je moina piri je class 10 gi da na mathematics ne science ne adugo social science ne adugo class 9 da na science ka social science ka ki dan hariba subject se each and every chapter gi web link amam loina mo toana pi hariba web link da click to kanda adum YouTube ta dum thola ne ba adu inga sai class 10 gi chapter maina mati ma yeng kanda yam laina explain to we aduna satra na ju masana mathanda yingja kanda yam laina grapes to bangam nena ai khalli ko aduna yengbiyo ai madugi magi sigi web link ma'am zegi description box tai hapsarake ko siza aina hapanate ko Department of Education na magi moi website ta notification ama thokan namu da moin hapa web link ma'am doni ko in every subject ki siza na class 19 gini ko adugo mo class 12 kidana piri subject se biology ne chemistry physics adegi mathematics engineering drawing general English ka hariba sigi subject ma'am ji gi ju each and every chapter wise ki web link amam loinung pa ba ko aduna sigi web link ma'am sigi description box tai hapsarake aduga Department of Education gi sigi notification je tana ba web link tu ai hapsarake sum gi family members nta gana relatives ta ko class 9 10 12 kariba sata yawbiraga di high information si share to biyo kharama kai yumdal leirikanda masana masabu subsidy to bo yana ba aduna masigi blog si dei matang si dei question jarage adubu ai video sim pami ba tholaga di like button nambiramo share to biyo aduga anu viewers oiragana subscribe button nambiyo bell icon du nambiyo kai ginoda aigi anu video upload to bakana somda notification phangna ba ko aduna ngasigi di kainarasi please be safe and be healthy.